Hi everyone, nungaibo mayam kamai tawrige. Aise yam kuire adum live se marak aise Sunday khuding tawgen khalambane bako ado yam kuire tawdaba ado ngasi di sum Sunday oibanina mayam live tawraga interact len tawsen tawraine. Hi ma'am, hi. You are DV, hi che, hi nungaibo kamai tawrige. Again time sister, hi Panda September. Kaidaramino nungaribo ma'am. Chakcharabo, hoi chakchare no di chanarabo. Hojik pung mga taruk ta dawre chakti morning gi di chabu kuire nungdangi amu live loraga thongna tawrani. Sangai festival kamai tawbi yam yawngi khoi su yamna nungai doi male bo handak ki se yam chang tawai na hange de yam khenei. Sangai festival yeng bu satloi dro. Teden ula oi ijan mais nam teden ula oi teden do yam kan tummi ba ma se hujikan se dum 6 man hele edana ko a teden 6 man hen bade gi ma se ningai gum taw bu su yam na hen kat le do na ne kitang ke dom ma tho ke khot ke lang ge hai se ma se khange ba ma ga separate oi do re se do na ne tum bu su nya ya de nga sai de ge na nam na tum hal le ji se do ga tang live taw ge na taw ne do ma tum gre hujik haudok ta di phai am ta ni ngak le ra goi na ula ge Chen mais nam sangai festival di sa loi dro khoi si nakanda mil le bo ko na moi se ti gudingi ahing ba ko khong le dan ma khon ja man ti sa bo ram do ma le ma khon noi se am nuai de kwa ni sangai festival di ba chat le yam da den oye yam nuai ni ai le ram tar ga de lok ka sipas am sa ba nam ninge ba hai di festival da mai na manipur da tawi se November December swai yaw rok se am na festival so so wa changai festival lai hai be gi mayam se yam kan taw nei da na ko ai se am lak ninge da na ngasi chat ke taw ga frat ta na chat tre ado sangai festival da kai kai hujikan adum pochai gum je phasa da ba yaw ma le ko adegi function gum ba adegi mafam pham puding gi different ai jam uye yam phaja na taw ma le sangai festival kai da kai gi no si chat loi tu ni kai ai di yam chat ni nge chat lo se lak ni Mil ma khon se yam nungai am do man de ta noi se yam na tawe ba khoi yum si gi hek thang na ba da opposite ta moi mil le chhalle ba ado khoi su han su yang hudra ba su gi noi se yam nungai de Manipur ki weather kamai taw ge hujam inga ba khoi sidadi yam kanna Bangalore je weather gi di yam nungai hai tare hai di yam ing ba su oi de ba ko yam sa su oi de adum mayai dum le do kamai taw ri ge Manipur weather di yam inge na tae kamai taw ge chao ko hai ba Panda yam chao re ma handak kitang masa nungai ru de ba ko lok phung ba de di na ba pha ba dai de lore sing ba la music se jar jar chau khale am chau re babi ki chin inau kaya no hero jet seram babi ki chin nau kaya no hare ai chin nau se manga ne iche ahum ai yawra ga nupi mari aduga ai khali nau pa ma Sister Matan Jabira Chandam Robinson Sister Matan Jabira o Mathang da hai
ꯍꯣꯏ ꯆꯥꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯀꯃꯦꯟ ꯑꯩꯒꯤ ꯂꯦꯇꯦꯁ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯀꯩ ꯆꯥꯔꯛꯑꯣꯒꯦꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯑꯦꯛ ꯀꯔꯤ ꯆꯥꯕꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯄꯗꯣ ꯑꯩ ꯃꯊꯪꯗ ꯑꯩ ꯑꯦꯛ ꯀꯔꯤ ꯆꯥꯒꯦꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯩꯀꯩ ꯆꯥꯁꯤꯒꯦꯗꯣ ꯁꯨꯝꯅ ꯄꯥꯝꯕ ꯗꯤꯁꯇꯣ ꯑꯗꯨꯝ ꯑꯩ ꯆꯥꯔꯛꯀꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯆꯥꯏꯌꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯥꯏ ꯆꯤꯆꯦ ꯑꯩ ꯈꯪꯕ꯭ꯔꯣꯏ ꯑꯅꯤꯁꯥ ꯁꯔꯃ ꯑꯗꯣ ꯃꯤꯡ ꯑꯣꯏꯅꯇꯪ ꯆꯣꯡꯊꯣꯔꯛꯑꯕꯅꯤꯅꯅꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯈꯪꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯝꯗꯣꯏꯅꯤ ꯀꯩꯅꯣ ꯑꯃ ꯑꯩꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯈꯤꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯈꯪꯅꯅꯕ ꯀꯩꯔꯝ ꯑꯃꯔꯖꯤꯠ ꯁꯤꯁꯇꯔ ꯀꯩꯔꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯂꯥꯏꯐꯁꯦ ꯑꯩ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯉꯝꯅꯕ ꯑꯩ ꯇꯧꯔꯛꯀꯦ ꯑꯦꯕ꯭ꯔꯤ ꯁꯟꯗे ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯟꯇꯔꯦꯛ ꯇꯧꯅꯁꯦ ꯃꯌꯥꯝ ꯂꯥꯏꯐꯇ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯑꯅꯤꯁꯥ ꯁꯔꯃ ꯆꯤꯆꯦ ꯁꯣꯀꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯝ ꯃꯔꯛ ꯑꯃ ꯑꯩꯁꯦ ꯑꯗꯨꯝ ꯂꯦꯞꯄꯨꯕꯗꯒꯤ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 25K ꯍꯧꯖꯤꯛꯐꯥꯎ ꯌꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯕꯅ 25Kꯁꯦ ꯊꯨꯅ ꯌꯧꯍꯜꯂꯁꯦ ꯍꯧꯖꯤꯛ ꯌꯧꯗꯧꯕ ꯑꯣꯟꯂꯤ 100ꯂ 200ꯂ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯌꯧꯍꯜꯂꯒ ꯃꯊꯪ ꯃꯌꯥꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯀꯦꯅꯁꯨ ꯈꯜꯂꯤ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯅꯤꯁꯥ ꯆꯤꯆꯦ ꯑꯉꯥꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏ ꯇꯩꯗꯦꯟ ꯀꯧꯋꯦ ꯇꯩꯗꯦꯟ ꯃꯥ ꯀꯟꯅ ꯇꯨꯝꯃꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯇꯨꯝꯃꯤꯉꯩꯗ ꯑꯩꯅ ꯂꯥꯏꯐ ꯈꯛꯇꯪ ꯇꯧꯍꯧꯔꯒ ꯅꯣꯏ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯏꯐ ꯇꯧꯔꯛꯏꯅꯦ ꯑꯩꯅꯁꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯥꯏꯐ ꯇꯧꯔꯛꯅꯕ ꯇꯧꯒꯦꯕꯀꯣ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯏꯆꯟ ꯃꯩꯁꯅꯥ ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯂꯛꯇꯕ ꯌꯥꯝ ꯀꯨꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯑꯩꯁꯦ ꯊꯣꯛꯂꯛꯇꯕ ꯍꯣꯏ ꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯕ ꯍꯥꯏꯁꯦ ꯑꯩꯁꯦ ꯗꯤꯂꯤꯚꯔꯤ ꯇꯥꯏꯃꯤꯡꯗ ꯑꯣꯟꯂꯤ ꯂꯥꯏꯛ 15 days ꯃꯨꯛꯇꯪ ꯈꯛꯀꯤ ꯊꯣꯛꯂꯛꯑꯝꯃꯦꯕꯀோ ꯑꯗꯣ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯗꯨꯀꯥꯟꯗꯗꯤ ꯑꯩꯗꯤ ꯏꯁꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯤꯗꯅꯀꯣ ꯍꯥꯏꯗꯤ ꯍꯦꯛ ꯗꯤꯂꯤꯚꯔꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯥ ꯑꯃ ꯂꯩꯔꯒ ꯌꯨꯝꯗ ꯑꯣꯟꯂꯤ 15ꯂ 20 days ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯝꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯀꯣꯏꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯏꯁꯥꯗꯣ ꯁꯨꯝ ꯅꯥꯕꯅꯤꯅ ꯑꯗꯨꯅ ꯊꯣꯛꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯣꯟꯂꯤ ꯌꯨꯝꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯐꯖꯅ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤ ꯃꯣꯏꯔꯥꯡꯗꯒ ꯀꯣꯏꯗꯅ ꯃꯅꯤꯄꯨꯔ ꯐꯖ ꯃꯐꯝꯗꯒ ꯀꯣꯏꯔꯒꯀꯣ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤ ꯐꯖꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯖ ꯃꯐꯝ ꯃꯌꯥꯝꯁꯦ ꯀꯣꯏꯔꯒ ꯑꯩꯁꯦ ꯕ꯭ꯂꯣꯒꯁꯨ ꯃꯌꯥꯝ ꯅꯝꯍꯧꯒꯦ ꯀꯥꯏꯅꯁꯨ ꯈꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯁꯤ ꯃꯐꯝꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤꯀꯣ ꯗꯦꯜꯂꯤꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯗꯅ ꯑꯗꯨꯗꯤ ꯃꯣꯏ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯁꯥꯔꯒꯁꯨ ꯌꯥꯝ ꯁꯥꯏꯗꯅ ꯗꯦꯜꯂꯤꯁꯦꯀꯣ ꯑꯗꯣ ꯏꯪꯉꯒꯁꯨ ꯌꯥꯝ ꯏꯪꯕ ꯑꯗꯣ ꯁꯤꯗ ꯐꯠ ꯂꯥꯎꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯁꯤꯐ ꯇꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯣ ꯋꯦꯗꯔꯁꯦ ꯈꯪꯆꯦꯟ ꯆꯦꯟꯖ ꯇꯧꯕꯩ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯥꯏꯌꯦ ꯌꯥꯝ ꯏꯪꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯋꯦꯗꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯏꯪꯕꯁꯨ ꯑꯣꯏꯗꯦꯕ ꯁꯤꯗꯗꯤ ꯑꯗꯨꯝ ꯐꯨꯔꯤꯠ ꯑꯄꯥꯕ ꯑꯃ ꯁꯦꯠꯂꯁꯨ ꯑꯊꯥꯕ ꯑꯃ ꯁꯦꯠꯂꯁꯨ ꯑꯗꯨꯝ ꯌꯥꯕꯗꯣ ꯑꯗꯨꯅ ꯋꯦꯗꯔꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯩꯕꯩꯗꯣ ꯏꯆꯦ ꯏꯝꯐꯥꯜꯗ ꯆꯠꯇ꯭ꯔꯣ ꯍꯥꯏ ꯏꯝꯐꯥꯜꯗ ꯍꯣꯏ ꯑꯩ ꯅꯍꯥꯟꯃꯨꯛ ꯊꯣꯛꯂꯛꯄꯗꯣ ꯑꯩ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯌꯦ ꯊꯥꯡꯃꯩꯕꯟꯗ ꯑꯗꯣ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯑꯩ ꯀꯣꯏꯕ ꯈꯣꯠꯄ ꯑꯣꯏꯒꯦꯔꯥ ꯗꯨꯀꯥꯟ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯍꯥꯟꯃꯨꯛ ꯊꯣꯛꯂꯛꯄꯗꯗꯤ ꯀꯩꯝꯇ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯐꯤꯜꯗꯣ ꯀꯩꯝ ꯐꯪꯈꯤꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯅꯥꯕꯒꯤ ꯂꯥꯛꯄꯅꯤꯅꯀꯣ ꯅꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯑꯩ ꯏꯁꯥꯗꯣ ꯁꯣꯟꯕꯒꯤ ꯂꯥꯛꯄꯅꯤꯅ ꯍꯦꯔꯣꯖꯤꯠ ꯁꯦꯔꯥꯝ ꯏꯇꯩꯃꯁꯦ ꯏꯁꯩ ꯁꯛꯄ ꯍꯩꯒꯨꯝ ꯇꯧ ꯇꯥꯏ ꯍꯦꯔꯣꯖꯤꯠ ꯁꯦꯔꯥꯝ ꯏꯁꯩꯁꯦ ꯁꯛꯄ ꯍꯩꯇꯦꯗ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯔꯨꯕ ꯈꯛꯇꯅꯦꯕ ꯑꯗꯣ ꯌꯥꯝ ꯑꯩꯒꯤ ꯏꯁꯩ ꯁꯛꯈꯤꯕꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒꯗꯣ ꯌꯦꯡꯉꯀꯥꯟꯗ ꯏꯁꯥꯅ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯈꯣꯟꯁꯦ ꯌꯥꯝ ꯊꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯔꯦꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯈꯪꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯇꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯥꯕ ꯈꯤꯇꯪ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯌꯥꯐꯧ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ
ꯊꯦꯡꯅ ꯇꯧꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯍꯥꯡꯕ ꯌꯥꯝ ꯂꯩꯔꯦ ꯀ ꯍꯥꯏꯀꯣ ꯊꯦꯡ ꯊꯦꯡ ꯇꯧꯔꯦ ꯀ ꯍꯥꯏ ꯊꯥꯏꯅꯗꯤ ꯇꯧꯔꯝꯗꯦꯗꯅꯀꯣ ꯆꯟꯗꯝ ꯁꯤꯁꯇꯔꯒꯤ ꯔꯣꯖꯔꯗꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯌꯦꯡꯖꯒꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯎꯗ꯭ꯔꯤ ꯆꯟꯗꯝ ꯔꯣꯕꯤꯟꯁꯟ ꯑꯩꯈꯣꯏ ꯔꯣꯖꯔꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯗꯧꯅꯦ ꯃꯄꯤ ꯄꯨꯔꯥ ꯐꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯍꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯃꯥ 2 yearsꯃꯨꯛ ꯁꯨꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣꯠ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯅꯥꯀꯟꯗ ꯂꯩꯌꯦꯕꯀꯣ ꯃꯥꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯕ ꯌꯥꯝꯅ ꯉꯥꯎꯁꯟꯅꯩꯌꯦꯕꯀꯣ ꯉꯁꯤ ꯉꯔꯥꯡꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯗꯤꯁꯇꯔꯕ ꯇꯧꯔꯛꯇꯕ ꯅꯥꯕ ꯍꯥꯏꯅ ꯄꯨꯜꯂ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯅꯤꯁꯥ ꯁꯔꯃ ꯆꯦꯆꯦꯒ ꯌꯥꯝ ꯈꯪꯅꯅꯤꯡꯉꯦ ꯈꯪꯅꯩꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯃꯤꯡꯁꯦ ꯅꯣꯇꯤꯁ ꯇꯧꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯪꯅꯕꯒ ꯆꯞ ꯃꯥꯟꯅꯩꯗꯅꯀꯣ ꯂꯩꯁ꯭ꯔꯝ ꯁꯟꯇꯣꯁ ꯁꯤꯁꯇꯔ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯑꯩ ꯆꯍꯤꯁꯦ ꯑꯗꯨꯝ ꯑꯦꯚ꯭ꯔꯤ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯪꯉꯦ ꯑꯗꯨꯝ ꯑꯩꯅꯁꯨ ꯍꯥꯏꯕꯅꯦ 25 ꯁꯨꯔꯦ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ ꯏꯇꯩꯃ ꯃꯣꯔꯅꯤꯡꯗꯕꯨꯗꯤ ꯑꯩꯁꯦ ꯍꯪꯒꯥꯝ ꯆꯥꯔꯦ ꯃꯥꯔꯁꯦꯜ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤꯁꯦ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯈꯟꯗ꯭ꯔꯤ ꯅꯣꯏꯗꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯗꯣꯏꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯗꯥꯡꯒꯤ ꯀꯩ ꯆꯥꯗꯣꯏꯅꯣ ꯑꯍꯥꯎꯕ ꯆꯥꯗꯧ ꯃꯥꯜꯂꯤꯗ Deepak Narem, thank you. Rabia Sahan, hi Jay, hi. Laishram Santos, husband gi chahi kya surage na hambire chahi se 32 sure. Nisa Sam chahi gi husband di kai thabak tauke ma Air Force oye. Anisa nang di yum ka wai dei no duga chahi kya surage hairo haibet khana bune. Vidya Mukbang. Sister se mapanda laibro Vidya hoi ai se Bangalore da laiye. Nandi Manipur laibra nangise Vidya Mukbang hai mukbang video tawba male ko ado aise adum aigi video se anamba mukbang su oye adegi adum atopa entertain oigadra haina sum aina atopa thagatlidana ko ado mayam se mukbang na khatang adum pambai type ta tawe ado aigi channel se mukbang khatang na tabida dai su mayam ai hapake na khalle ado atai mayam su adum comment like adegi view tawbiramo ado aigi mathangi video se matan chabiro na haiba ma yaure ado mathangi se matan oina cha sira na tra na kai oin cha sige ai kasardai ne che che 19 yam nusi che suna kasardai gi ai amta khangnadri ado yam ai gi oina first oidune bako kasardai gi khangnadri se anisa aduna ai cham nungaye chai 19 sure ha aina di kha hal hujik kai tamino anisa Marshall Kobe like kang soy cauliflower
ꯆꯥꯔꯛꯀꯦ ꯆꯥꯔꯛꯑꯣ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯅ ꯍꯪꯉꯨꯕ꯭ꯔꯥ ꯆꯥꯔꯛꯑꯣ ꯍꯥꯏꯔ ꯑꯩꯗꯤ ꯆꯥꯔ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯣ ꯕꯤꯗ꯭ꯌꯥꯒꯤꯁꯦ ꯑꯩꯗꯤ ꯑꯦꯝ ꯖꯤ ꯔꯣꯗꯇ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯌꯥꯁꯨꯔꯤ ꯑꯥꯏꯌꯣꯟꯕꯤ ꯑꯩꯈꯣꯏ ꯃꯤꯜꯁꯦ ꯃꯈꯣꯟꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯇꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯥꯒꯤ ꯇꯔ ꯇꯧꯋꯤ ꯇꯥꯕ꯭ꯔꯥ ꯁꯨꯝ ꯀꯟꯒꯤ ꯃꯈꯣꯟꯁꯦ ꯆꯦꯁꯦ ꯃꯁꯛ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯦ ꯑꯩ ꯅꯔꯁꯤꯡ ꯇꯝꯃꯤ ꯍꯥꯏ ꯑꯁ ꯌꯥꯝ ꯐꯩꯌꯦ ꯐꯖꯅ ꯇꯝꯃꯣ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣ ꯑꯗꯣ ꯁꯨꯝ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯆꯍꯤ ꯑꯅꯤ ꯍꯟꯗꯛꯁꯦ ꯆꯍꯤ ꯑꯅꯤ ꯐꯥꯗꯕ ꯑꯣꯏ ꯂꯩꯔꯝꯕꯅꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯗꯦꯠ 28 ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯍꯤ ꯑꯅꯤ ꯐꯥꯗꯣꯏꯅꯦꯕ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕ ꯑꯗꯣ ꯁꯤꯐꯧꯗ ꯑꯗꯨꯝ 25 ꯍꯥꯏꯇꯥꯔꯦ 25 ꯌꯧꯗꯧꯕ 200 ꯈꯤꯇꯪ ꯉꯥꯏꯔꯦꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯗꯣ 25K ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯕ꯭ꯂꯦꯁ ꯑꯣꯏꯅ ꯈꯜꯂꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯍꯦꯟꯅ ꯃꯇꯨꯡꯒꯤꯗꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯈꯠꯂꯒ ꯑꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯍꯦꯟꯅ ꯀꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯃꯦ ꯈꯣꯠꯂꯦꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯐꯖꯗꯦ ꯍꯥꯏꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯁꯨꯝ ꯑꯩꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯨꯛꯕꯥꯡꯇꯪ ꯁꯨꯝ ꯇꯧ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯤ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯑꯣꯏꯔꯁꯨ ꯁꯨꯝ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝ ꯀꯟꯇꯦꯟ ꯑꯩꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯞꯀꯦꯅ ꯈꯟꯕꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯊꯪ ꯃꯌꯥꯝ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯆꯦꯒ ꯈꯪꯅꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯕꯁꯦ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯣꯔꯅꯤꯡꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯪꯒꯤ ꯑꯗꯨꯝ ꯕ꯭ꯂꯣꯛꯇꯁꯨ ꯃꯤꯅ ꯏꯊꯟꯗ ꯆꯥꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯥꯃꯤꯟꯅꯅꯕ ꯇꯧꯒꯦ ꯑꯗꯨꯁꯨ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯕꯥꯏ ꯕꯥꯏ ꯍꯟꯗꯛ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯧꯔꯤ ꯑꯗꯨꯁꯨ ꯍꯥꯏꯔꯛꯑꯣ ꯆꯦ ꯅꯦꯛꯁꯇꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯁꯨ ꯇꯧꯔꯛꯑꯣ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯦ ꯇꯧꯔꯛꯀꯦ ꯑꯩ ꯁꯣꯏꯅ ꯇꯧꯔꯛꯀꯦ ꯑꯩꯁꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯍꯧꯔꯝꯃꯕꯅꯦꯕ ꯇꯪꯈꯥꯏ ꯑꯃ ꯑꯗꯣ ꯇꯪꯈꯥꯏ ꯑꯃꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯦ ꯋꯥꯠꯂꯤ ꯑꯗꯨ ꯄꯨꯂꯞ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯗꯦꯂꯤ ꯕ꯭ꯂꯣꯛꯇꯤ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦ ꯗꯨꯀꯥꯟꯗ ꯁꯣꯏꯗꯅ ꯌꯦꯡꯒꯗꯧꯕ ꯇꯩꯃꯥꯒꯤ ꯁꯛꯁꯦ ꯅꯦꯍꯥ ꯁꯔꯃ ꯃꯥꯜꯂꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯕꯂꯥ ꯂꯧꯔꯦꯝꯕꯝ ꯍꯥꯏ ꯁꯨꯔꯕꯂꯥ ꯑꯩꯁꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯝ ꯇꯥꯏꯃꯤꯡꯁꯤꯕꯨꯗꯤ ꯐꯤꯛꯁꯄꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯑꯅꯝꯕ ꯑꯗꯨꯝ ꯁꯟꯗꯦꯁꯦ ꯌꯥꯔꯤꯉꯩ ꯁꯣꯏꯗꯅꯕ ꯑꯩ ꯂꯥꯏꯚ ꯇꯧꯔꯛꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯗꯣ ꯂꯥꯏꯚ ꯇꯧꯔꯛꯁꯤꯔꯥ ꯇꯧꯔꯛꯏꯁꯤꯔꯥ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯁꯥꯟꯅꯩꯁꯤꯗꯤ ꯃꯅꯤꯂꯥꯜ
ꯌꯨꯝꯈꯥꯏꯕꯝ ꯅꯣꯏ ꯁꯥꯏꯗꯣ ꯀꯩ ꯊꯕꯛꯅꯣ ꯇꯧꯔꯤꯁꯤ ꯕꯥꯕꯤ ꯍꯥꯏ ꯃꯥꯁꯦ ꯑꯦꯌꯔ ꯐꯣꯔꯁꯇ ꯂꯩꯌꯦ ꯑꯦꯌꯔ ꯐꯣꯔꯁ ꯑꯣꯏꯕꯅꯦ ꯃꯗꯨꯅ ꯐꯖꯕꯤ ꯅꯅꯥꯎꯄꯤ ꯑꯃ ꯐꯖꯔꯒꯦꯀꯣ ꯅꯅꯥꯎ ꯍꯥꯏꯔꯤ ꯋꯥꯔꯤꯒꯗꯤ ꯀꯩꯅꯣꯁꯦ ꯍꯪꯒꯣꯏꯗꯔꯣ ꯀꯥꯏꯅ ꯑꯗꯣ ꯅꯣꯏ ꯂꯥꯏꯐꯁꯦ ꯄꯨꯡ ꯀꯌꯥ ꯁꯨꯕꯖꯥꯠꯅꯣ ꯌꯥꯝ ꯀꯨꯏꯅ ꯇꯧꯒꯨꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯇꯧꯁꯤꯜꯂꯛꯑꯗꯤ ꯁꯨꯝ ꯕꯣꯔꯤꯡ ꯆꯨꯈꯠꯂꯛꯏꯗꯅꯀꯣ ꯑꯗꯣ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗꯁꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯥꯅꯤ ꯄꯥꯡꯉꯝꯕꯝ ꯍꯥꯏꯅꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯒꯠꯇꯕ ꯁꯨꯝ ꯂꯩꯗꯅ ꯑꯩꯅ ꯁ꯭ꯋꯥꯏꯞ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯐꯣꯇꯣꯒꯨꯝꯕ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯏꯟꯇꯔꯦꯛ ꯇꯧꯅꯅꯕ ꯍꯦꯟꯅ ꯍꯥꯏꯗꯤ ꯀꯃꯦꯟ ꯑꯦꯅꯤ ꯀꯃꯦꯟꯁ ꯆꯥꯕꯤꯔꯛꯑꯣꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯏꯆꯦ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯇꯧꯕꯤꯔꯛꯑꯣꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦꯕꯀꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯔꯛꯅꯕ ꯑꯗꯨꯝ ꯑꯁꯥꯅꯤ ꯄꯥꯡꯉꯝꯕꯝ ꯍꯥꯏꯅꯁꯨ ꯂꯩꯕꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯁꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯤꯀꯣꯟ ꯑꯃꯨꯛ ꯂꯥꯏꯐꯇ ꯁꯥꯟꯅꯁꯤ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯁ꯭ꯇꯗꯤ ꯇꯧꯔꯒꯦ ꯑꯩꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤꯅ ꯕꯕꯥꯏ ꯑꯣꯀꯦ ꯕꯕꯥꯏ ꯑꯅꯤꯁꯥ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯕꯕꯥꯏ